Akashbani Imphal, Maibam Dwijamani na pau pazari. Raizasida haukiba pung kunmarida dengue positive case marbudrani pan thengnare. Raizagi haksel bipaki makhata leiba state malaria officer na khangalakpagi matung ina ngasi Manipur gi tongan ba jila singdagi punna miyoi sama marifu mari test tobada miyoi marbudrani pan positive oikhibani. Masigi manungda Imphal West jila da khwaidagi masing yamna positive oikhi. Jila asigi punna miyoi sama taruk test tobagi manungda miyoi humpu taret positive oikhi. Imphal East jilagi oina miyoi nifu manga test tobada miyoi kolumdoi positive oikhi. Sahi asigi oina hausik phawbada punna miyoi lising manga chamapan taramathoi test tobagi manungda miyoi lising ani samri marifu humdoi positive oikhi. Laina asina maram oiraga miyoi ama sekhi haina haksel bipaki report asina makha tari. International Breast Cancer Awareness Month ka mari lenina RIMS ki Radiation Oncology Department amadi Pathology Department ki DHR ICMR Advanced Molecular Oncology Diagnostic Services na sinduna nomagi oipa breast cancer awareness program ama ngasi pangthokre. Thoramadu Imphal East Julagi manungsanna sawomugda leipa Birmangkol College da pangthokhibani. Every story is unique. Every journey matters. Haibe hiram da pangto bathora maduda RIMS ki awareness program ki nodal officer Dr. Arun Kumar Sharma, Birmangkol College ki principal Dr. A. Jibanbala Saruyaki. Thoramaduda breast cancer ka mari lenaba tongan be hiram amadi layangi matangda RIMS ki pathology department ki professor Dr. Babina Sarangthem, Dr. Angom Ronibala, Dr. Akoizam Sunita Devi amadi Dr. Dora Fiona Swerna wangangki. Raizapal Ajoy Kumar Bhala amasung donor mantri Jyoti Raditya Sindhyaga punna sabapati oiduna awang nupuk lamtamda sana khonabagi phibam phagalanabagi damak ani suba awang thaki mifam ama ngasi video conferencing gi khuthangta pangtokre. Awang nupuk raya singda sana khonabagi phibam phagalanabagi damak matik sana infrastructure samgatpa matam sana coaching piba mating leiba sanaroi sing masak khangtokpa toina athoi ahen tanhanba ningthina sel thadaba amadi tongan behiram kaya mifamatuda khanakhi. Ex-serviceman welfare scheme gi makhada thabaktigi potharaba ex-serviceman amasung makhoigi imung manungsingda piba senthang chada chama henganhanbada ngaksel matri Rajnath Singhna ayaba pikre. Makhoida tha khodingi piba lupa lising mari gi grant ke senpham sing lupa lising nipan da hengale. Masina maram oiduna sahi yamlaba ex-serviceman singamati sahi humphumanga mataki lokrabi singda thoidona kanaba pirigani. Masigi matakta larik laisu tamnabagi damak piba grant ke senpham lupa lising amadagi lupa lising ani de hengale. Luhongbagi piba grant ke senpham hane piramba lupa lising yankhai dagi lupa lakh amade hengale. Ngaksel mantraloy ne thokpa cherol amadhai thorangasi matang thagi amadagi chanaba hogani. Chhattisgarh gi Sukhma jila da Maoist kuntaret khulai thadokuna sarkar da sangjakre. Sangjaralaba Maoist singi manungda nupi kadar tara yauri. Maoist kuntaret adugi manungda tara taruk amadi makhoi gi mari makhong takpa ngamada lupa lakh yankhai gi mana laukthokraba singni. Ngasi sangjaralaba Maoist sing aduda Chhattisgarh sarkar gi khunda leita hanbagi thausil makhada lupa lising yankhai pirigani amasung atai khutong chaba kayasu phangalagani hairi. Manipurna kunmarirak suba oina Senior Women's National Football Championship ki mapu oire. Ngasi sanaki ba kontra suba Senior Women's National Football Championship for Rajmata Jijabai Trophy ki final match ta Manipurna Nongsu Bengal Pupanjal Ambaswino da thoiki. Chhattisgarh gi Narayanpur da leiba Ram Krishna Mission Ashram ground da sanaki ba match aduda Manipurna Mike Pakpagi amata ngairaba panjalado Linda Sarto Komna extra time gi matam match ki minute marbutra humtoi satpa matamda sankhibani. Paulo Isare.